ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯊꯣꯛꯂꯛꯄꯅꯦ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯀꯤꯂꯣꯃꯤꯇꯔ 30ꯃꯨꯛ ꯂꯥꯛꯄꯝꯒꯗ꯭ꯔꯥ ꯄꯨꯡ 8:30 9 ꯑꯗꯨꯋꯥꯏ ꯊꯣꯛꯂꯛꯄꯁꯤꯅ ꯄꯨꯡ 7 ꯈꯔꯗꯤ ꯍꯦꯛ ꯌꯧꯔꯦ ꯉꯥꯏꯍꯥꯛ ꯃꯤ ꯉꯥꯏꯅꯔꯒ ꯂꯩꯕꯤꯡ ꯕꯥꯏꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯣꯏꯒꯗꯧꯕ ꯐꯖꯔꯦ ꯁꯥꯕꯒ ꯃꯤ ꯂꯝꯒꯤꯅ ꯄꯩꯁꯥ ꯈꯨꯇꯥꯟꯁꯦ ꯍꯥꯏꯊꯔꯒ ꯒ꯭ꯔꯥꯎꯟ ꯈꯔ ꯁꯦꯝꯃꯒ ꯀ꯭ꯔꯤꯀꯦꯠꯀꯤ ꯁꯥꯟꯅꯕꯒꯤ ꯒ꯭ꯔꯥꯎꯟꯁꯦ ꯑꯃꯗ ꯃꯦꯠꯆ ꯑꯃꯒꯤ ꯄꯨꯡ ꯀꯌꯥꯅꯣ ꯄꯨꯡ 4-5ꯁꯤꯗ ꯂꯨꯄꯥ 9,000 ꯀꯩꯅꯣꯝ ꯑꯣꯏꯔꯝꯒꯅꯤ 9 ꯐꯪ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯀꯩꯅꯣꯝꯗ ꯂꯨꯄꯥ 4,000 ꯃꯌꯥ ꯂꯩꯔꯝꯒꯗ꯭ꯔꯥ ꯇꯧꯔꯤꯁꯦ ꯂꯤꯁꯀꯨꯝꯕ ꯂꯧꯊꯔꯒ ꯒ꯭ꯔꯥꯎꯟ ꯑꯅꯤ ꯁꯨꯔꯦ 3 4 5 ꯎꯏ ꯒ꯭ꯔꯥꯎꯟꯁꯦ ꯒ꯭ꯔꯥꯎꯟ 5 5 ꯁꯨ ꯃꯥꯜꯂꯦ 5 ꯁꯨꯏ ꯁꯤꯅ ꯅꯣꯡꯃꯗ ꯃꯦꯠꯆ 3 ꯅꯣꯡꯃꯗ ꯃꯦꯠꯆ 3 ꯁꯥꯟꯅꯔꯝꯒꯗꯧ ꯃꯥꯜꯂꯦ ꯅꯣꯡꯃꯗ ꯐꯖꯅ ꯇꯥꯜꯂꯤꯅꯤ ꯅꯣꯡꯃꯗ ꯑꯗꯒꯤ 20 5 ꯅꯣꯡꯃꯗ ꯂꯨꯄꯥ 1,00,000 ꯃꯌꯥ ꯇꯥꯟꯕꯒꯤ ꯃꯑꯣꯡꯅꯤ ꯉꯁꯤ ꯃꯣꯏꯁꯦ ꯄꯨꯂꯞꯁꯦ ꯅꯣꯡꯃꯗ ꯂꯨꯄꯥ 1,00,000 ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯂꯨꯄꯥ 1,00,000 ꯃꯌꯥ ꯇꯥꯟꯕ ꯑꯇꯩ ꯃꯇꯝꯗ ꯇꯣꯔꯅꯥꯃꯦꯟꯒꯨꯝꯕ ꯀꯩꯀꯥ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕꯖꯥꯠꯅꯤ ꯂꯣꯏꯔꯦ ꯎꯆꯦꯛ ꯃꯈꯣꯟ ꯈꯣꯡꯕꯒ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯎꯆꯦꯛ ꯃꯈꯣꯟꯒ ꯂꯣꯏ ꯈꯣꯡꯊꯔꯦ ꯅꯥꯁꯤꯛ ꯄꯥꯝꯕꯤꯁꯦ ꯅꯥꯁꯤꯛ ꯉꯥꯛꯇ ꯔꯟꯕꯨ ꯀꯌꯥ ꯌꯧꯔꯖꯥꯠꯅꯣ ꯐꯣꯟ ꯑꯃ ꯀꯟꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯅꯥꯁꯤꯛ ꯃꯌꯥꯝꯁꯦ ꯐꯖꯅ ꯈꯣꯡꯉꯦ ꯑꯃ ꯁꯤꯖꯟꯈ꯭ꯔꯦꯅꯦ ꯑꯃ ꯁꯤꯖꯟꯗ ꯑꯃꯨꯛ ꯆꯪꯉꯦ ꯀꯦꯟꯇꯤꯟ ꯀꯦꯐꯦꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯦ ꯁ꯭ꯋꯤꯒꯤꯗ ꯀꯔꯤꯅꯣ ꯑꯣꯚꯔ 6 ꯁꯨꯔꯕ꯭ꯔꯥ ꯇ꯭ꯔꯦꯟ ꯀꯌꯥꯅꯣ 50 60 ꯁꯨꯔꯝꯕꯅꯤ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯣꯝꯗꯅꯦ ꯁꯥꯟꯅꯔꯤ ꯔꯟꯁꯦ ꯀꯌꯥ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯦ 100ꯗꯤ ꯌꯧꯈ꯭ꯔꯕꯅꯤ ꯃꯁꯤꯡ 50 ꯍꯦꯟꯈ꯭ꯔꯕ बढ़िया भाई मजा आ गया हम चाम में होगी तो 90 कितना हुआ 92 95 प्लस हो जाए तो बोल देना वो आज सुनो बोलो या ना बोलो आज जो मटर लाइक नुकसाए लवाई है
sai là vậy 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 Centro dengan si dua keren. अरे वो तो मुझे वो तो नहीं करना है। आपको जो शॉट है आपका जो शॉट है भाई बहुत ज्यादा प्रॉब्लम आगे आई नहीं वो आगे आ गई थी अरे जो भाई क्या सोच है यार Kan mau deh, mau yang tengah. सीजन ग्रे ने मैं जाता हूँ चलाता हूँ कितने मारा 100 मारा पता नहीं कितना पड़ा कितना पड़ा 100 पर बंद रख देते ये पैसे ले रहे मैं तुमको हाँ बात थोड़ा रुक गया ना अभी रुक गया हाँ रुकना नहीं है ना यार ठीक है चलो तो ठीक है देन 190 ऐसे हम लोग मारे मार मोर क्या जाऊँ चोरी मत कर दियो वहाँ जाके चले नादिर भाई तो मार में आउट हो जाओ ठीक है नादिर भाई जिनमें सर को भेज दो नहीं नादिर भाई और इधर ही बुलाओ ना फील्ड में इसका लगी मैं यहाँ से हराओ फोटो मेरे सुशील भाई क्या बोला वो हिंदी में ही बोलना है यार आज जीत गए ना इसलिए जश्न मना रहे हैं चलो चलो भाई बढ़िया ब्लॉग डालना है सुशील आज बढ़िया ब्लॉग डालना है बढ़िया वांटर्स विन बढ़िया ओके श्योर भाई तूने तेरा क्या टर्निंग पॉइंट था भाई मैच का मजा आ गया अच्छा हुआ